ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯇꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯂꯒ ꯂꯧ ꯎꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯩꯀꯣꯜꯒꯤ ꯃꯥꯂꯤꯒ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯅꯥꯎꯗ ꯐꯝꯗꯨꯅ ꯐꯤ ꯂꯣꯟꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯅꯨꯃꯤꯠꯇ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯥꯜꯂꯝꯃꯤ, "ꯍꯦ ꯅꯨꯃꯤꯠ, ꯅꯍꯥꯛ ꯉꯥꯜꯂꯛꯀꯅꯨ, ꯑꯩ ꯑꯣꯏꯅ ꯉꯥꯟꯒꯦ"꯫ ꯃꯗꯨꯗ ꯊꯧꯕꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯂꯤ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯊꯧꯕ ꯃꯍꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯩꯀꯣꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯊꯧꯕꯕꯨ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯊꯧꯕꯒꯨꯝꯅ ꯑꯗꯨꯛ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯅꯨꯄꯥ ꯑꯃꯠꯇ ꯃꯄꯨꯟꯁꯤꯗ ꯎꯈꯤꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯊꯧꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯅꯥꯏ ꯑꯅꯤ ꯊꯥꯗꯨꯅ ꯊꯧꯕꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯍꯜꯂꯝꯃꯤ꯫ ꯊꯧꯕꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯖꯕꯗꯨ ꯍꯥꯟꯅꯗꯒꯤ ꯄꯥꯎ ꯇꯥꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯖꯔꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯗꯨꯗ ꯋꯥꯐꯝ ꯄꯨꯝꯕ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯗ ꯈꯔ ꯇꯝꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯍꯔ ꯑꯗꯨ ꯑꯋꯥꯡꯕ ꯆꯦꯛꯄꯜꯅ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯕ ꯅꯥꯏꯗꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯍꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯧꯅꯥ ꯐꯕ ꯃꯤꯑꯣꯏꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯄꯨꯍꯟꯈꯤꯕ ꯀꯔꯤꯁꯨ ꯉꯝꯍꯜꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯊꯧꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯈꯤꯕ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯝꯗꯦ꯫ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯅꯥꯏ ꯑꯅꯤꯗ ꯄꯥꯎ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔ, ꯍꯌꯦꯡ ꯑꯁꯤ ꯀꯨꯝꯍꯩ ꯑꯃꯒꯤ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯍꯔ ꯑꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯂꯣꯏꯅ ꯊꯣꯡꯅꯔꯛꯀꯅꯤ꯫ ꯀꯨꯝꯍꯩ ꯑꯗꯨꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯄ ꯌꯥꯎꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯍꯜꯂꯣꯏ, ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯑꯁꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯆꯦꯛꯄꯟ ꯋꯥꯡꯅ ꯈꯥꯔꯤꯕ ꯐꯛꯂꯥꯡ ꯃꯅꯥꯛꯇ, ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ, ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯩ ꯃꯐꯝ